ꯈꯨꯆꯥꯁꯦ ꯅꯤꯌꯣꯝ ꯑꯃ ꯁꯣꯏꯔꯤ ꯃꯤꯁꯤꯡꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯤꯅ ꯇꯨꯅꯥ ꯇꯤꯟ ꯐꯤꯁꯅꯦꯕꯀꯣ ꯇꯤꯟ ꯐꯤꯁ ꯂꯩꯔꯦ ꯑꯗꯨꯒ ꯉꯥꯄ꯭ꯔꯨꯝ ꯂꯩꯔꯦ ꯉꯥꯄ꯭ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯀꯥꯀꯦꯅꯦꯟꯗꯤꯅ ꯇꯧꯕꯤꯕꯅꯦ ꯃꯍꯥꯎ ꯌꯦꯡꯉꯣ ꯁꯤꯃ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯂꯩꯔꯦ ꯀꯥꯡꯍꯧꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯒ꯭ꯔꯦꯚꯤ ꯃꯍꯤ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯃꯨꯛ ꯆꯥꯊꯔꯛꯑꯒꯦ ꯆꯥꯛꯁꯦ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤ ꯃꯃꯥꯡ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕꯗꯣ ꯈꯔ ꯂꯤꯛꯊꯔꯕꯅꯦ ꯆꯥꯛꯁꯦ ꯑꯗꯨ ꯆꯥꯊꯔꯒꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯑꯃꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯗꯣ ꯇꯧꯔꯛꯑꯅꯤ ꯀꯦꯅꯤꯁꯇꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯇꯧꯔꯅꯤꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯀꯥꯟꯒꯦꯕꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯈꯜꯂꯒꯀꯣ ꯑꯩꯅ ꯑꯃꯨꯛ ꯆꯥ ꯃꯥꯅ ꯑꯃꯨꯛ ꯆꯥ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯞꯄꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯆꯦꯂꯦꯟꯖꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯟꯗꯣꯏꯅꯦꯕ ꯃꯇꯣꯟꯗ ꯌꯥꯝ ꯆꯥꯍꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤꯁꯨ ꯊꯥꯔꯛꯀꯦ ꯚꯤꯗꯤꯑꯣꯗ ꯑꯍꯨꯝꯃꯨꯛ ꯁꯨꯔꯒꯀꯣ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯆꯦꯂꯦꯟꯖ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯅꯤ ꯑꯃꯨꯛ ꯆꯦꯂꯦꯟꯖ ꯇꯧꯔꯒꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯆꯥꯊꯔꯒꯦ ꯑꯗꯣ ꯍꯧꯔꯒꯦ ꯑꯗꯣ ꯉꯥ ꯀꯧꯇꯥꯁꯦ ꯍꯩꯅꯗꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯉꯥ ꯀꯧꯇꯥꯁꯦ ꯆꯥꯗꯦꯕ ꯑꯁ ꯃꯍꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯖꯣꯔ ꯖꯣꯔ ꯍꯩꯊꯈ꯭ꯔꯦ ꯌꯥꯝ ꯂꯥꯡꯉꯝꯅꯤ ꯊꯥꯖꯗꯦ ꯃꯤꯃꯤ ꯁꯤꯡꯖꯨ 아루 tuna hỏi ngaprum 좀 하고 얘네 거 hầu anh ăn đi rồi mình đi sao thì không tiền ông mà sao phải ông được sao cả hỏi anh không may mà đủ khua mà dầu này bạn hỏi cả cái anh đi hỏi sao em ngáo ra này ngập luôn gì đã 미싱주 어? 이게 많이 달아 이sin glass에 이sin 야합니다 이sin sắc 비싸다 이sin 더 lâu kìa
ꯐꯨꯜꯂꯦ ꯉꯥ ꯀꯧꯇꯥꯁꯦ ꯃꯇꯨꯝꯁꯦ. Ngaprum chꯥꯕꯗꯤ expert ꯑꯣꯏꯔꯦ. ꯀꯥꯡꯁꯣꯏꯁꯦ ꯀꯥꯎꯔꯦ. ꯃꯍꯤ ꯊꯛꯇꯣꯛꯑꯦ. ꯅꯠꯇ꯭ꯔꯗꯤ ꯃꯍꯤ ꯅꯥꯟꯊꯅꯤꯕ. ꯅꯥꯟꯊꯈ꯭ꯔꯦ. ꯀꯥꯡꯁꯣꯏ ꯎꯆꯥꯟ ꯅꯤꯌꯣꯝ ꯆꯨꯝꯃꯤ. ꯁꯤ ꯆꯥꯎ ꯂꯩꯔꯝꯃꯦ. ꯈꯨꯆꯥꯁꯦ ꯅꯤꯌꯣꯝ ꯑꯃ ꯁꯣꯏꯔꯤ. ꯀꯥꯡꯍꯧ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯂꯨꯁꯦ. ꯃꯤꯁꯤꯡꯁꯨ last piece. Last piece. Morok sakwe last.
ꯌꯥꯝ ꯀꯟꯅ ꯍꯥꯎꯕ ꯑꯣꯏꯗꯦ ꯍꯥꯎꯕ ꯍꯥꯏꯗꯤ ꯊꯣꯡ ꯅꯠꯇꯕ ꯉꯥꯁꯦ ꯑꯗꯨꯗꯤ ꯃꯤꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯐ꯭ꯔꯦꯁ ꯆꯥꯕꯅ ꯐꯩꯕ ꯂꯣꯏꯔꯦ ꯁꯣꯔꯤ ꯑꯣꯀꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩ ꯍꯧꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯥꯏ ꯕꯥꯏ